Nagamapal paringi mamang thang basarukta pakhan khanduna potchay yonariba potfam sing district administration ge meeting makhada sidokre ayupung tara tarakpa adwaidagi hauna Nagamapal paringi mamang thang basarukta lairiba potfam sing adu district administration athokpa order amagi matungina sidokpa hawkhibani haire potfam sing asige ngasi sidoktringai mangoinana ngarang numidang wairam police na loudspeaker sizinaduna potfam sing adu masa na sidoknaba publicity lakhi haire ngase ayuk security force na ngak senduna potfam sing ado sidok pa haurakpadagi potfam famliba sing na makhoigi potchai sing hondok na ki potfam kharadi potfam mapu sing na khalliba tripana madi wa sing lauthaduna sidok na ki masana sidok pa nang hawdaba sing JCB na pulap chingthaduna sidok ki potfam mapu sing na masagi potlam sing auto amadi atopa potchai puba yaba gari sing da masana Yona ba purak pa potlam sing hapkatuna punakhe Nagamapal paringi mamang thangba sarukta lairiba pakhangi potfam paring asida mioi kayana chak cha boragi hotel haimahi haira furit firol na chingba potlam sing matam kuina dagi yonduna laklibane potfam sidok lakpagi matangda Nagamapal Street Vendor Welfare Union gi Secretary S Babitana potfam sing asi English sing ani gatara mathoi dagi High Court na thokiba order amagi matung inna matam gi temporary oina fambada IMC ge mayor na ayaba pidun lakhibane potfam sing asi leitalai raba kaya ama sel tanduna machamasu thaklibane irangi awaba khanglingai cherak asida ikhang haudana DC na potfam paring asi sidoknaba order thoklakpa asi yaningde Nagamapal da lairiba multi-story parking sangabagi ni haiduna potfam sidoklakliba asi parking sangaba loiraga amuk hanna famba yahanbiyu hairakli 2011 da si bazar leiramidana asi thudagi be matung dagi akoi se famam leitadana sidai ta akoi dum kala amakdana samaina tarapdana dibuti mayuna akoi ge se si mayam se koina haijaru dagi moina yara aga su je bokse famjabane ba ta hati me gi tang ahum dagi lan awana mayam ama pudana lakniba mi am punama ko achukti awa ba khanjenga ba sengmai dagi palen dagi kanu dagi lan ba yadana achuk na wana leirba tanja sida akoi da harassment piraga sumai to ba akoi ya janingde no tari kumanga da hangga daba gari gi sesi sigi damakta ne na akoi bu awa ana asu khamjeng na tahon bire asibu akoi si amuk loiraga akoi amuk phamba ya handina man ta biu mayang